Amuko madi UCM na sintun haukiba June gitang taraga nipanda ke krupata pangthokiba taraga mga suba di Great June Uprising Unity Day lisinganiga tarataruk ki thorambo mapung phan kiba madi mateng pangnakiba Manipur madi Manipur gi mapanda leiba mipung khudima ki mafamda observation committee na thagatpa madi nungaiba phungdorkli Mioi chama tomba chanba Fiverr gi hi ngasi official oina launch tawkrai Nongzu Tamatungda Industrial State ani Sangaragani Haina, Commerce and Industry Minister Govindas Konthozam na Phongdokre. Tagel Pataleba Ranjoy Plastic Industry na Saba Fiverr hi amade atay pothok sing ngasi launch tawbagaloinana yentokpagi thoramda Minister Wapamasi Phongdokibani. Thoramatuda Chief Conservator of Forest PN Prasad, Tamenglong ADC member Alar Thoita, Ranjoy Industry ki mapu ke S Ratan Kumar Susargyaki. Industry asina mamangda loktak pata tangeng oina siznana ba sakiba hi sing mai paglakpadagi ngasi hi amati dustbin sing adu official oina hodokibane Ratan Kumar na mapan gi polam sing siznari ba sida karamakai hantan bangamna ba Fiverr gi achoba madi apikpa hi sing industry asina ngasi di mai pak na puthokpa ngamle ngas masigi mathakta lili thoibi koba water storage tank su puthokle haike Minister Govindas Konthozam na hauziki matamda thabak suningai leitabadagi aran balambida hekta chatnai punama asi kohnanaba entrepreneur kaya thoraktuna industry tawba mathau tai phongtokhi Hojik Manipur sida ahoma mayamam lai akhoi domestic amasung atopa state singdagi natragana atopa countries singdagi tourist mayamam akhoi sida lai they definitely visit Loktak Lake Loktak Lake si makoy visit tawe. Loktak Lake si visit taw matamda makoy da akiba ma una sawa sida makoy khangdab na kibam lay. Ado akiba do masidi koy Fiverr bossing si uma matamda colorful so oire ado yam safe so oire ado makoy so mo hena tong ba po ani koy da. Ado this may also help in attracting tourists in the Loktak Lake. Khangabo khulapam lekai degi elangbam kanon mishi yaningde mara leba myo sing phaduna cherak piu haiba dabi denga se Khangabo new market miyam na wakan mifam chathakrai Thobal district United Women Organization ke secretary M Malem Manglempina nupi singbu od nebibagi thodok ase lengakna mamangda thokiba thodok kaya da matam chana mara leba sing cherak pi khidabanane kanon hatpata chenaba myo sing athuba matam da phagatuna matam chana cherak piu Miad asigamari lenana sem kiba JSC changsilakpa khongjang khudingmakta loop asina mapung phana sogatkani haike JSC ki convener L Asha Kumar na ngasi numitung matamda miad asigamari lenana memorandum ama chief minister da pisinduna wari sanare chief minister na maraleba music athuba matamda phagat naba honage haibagi thajab pirakle adumapo JSC na numit humne democratic oiba khongjang adumak changsin kigani Numit humni asigi manungda mihar paputhok pangamdrabadi makhataba akan bakhongjang changsingani haike Saparmaina police station gi manung channa leiba namthanjan khuldagi gaichalun koba mioi amangarang numidang segarotagi jelerong yot front ki mioi ni haiba singna pharaga tamthina purokpa thawongbu yaningda phongdoktuna akan bakhongjang changsilagani hari Manipur Press Club ta pangthokpa paugi mifam amada gaichalung na mioi amabo maral ama thangzilaga phuba chaiba habase organization asi masa maranai gi khanba matik chadaba organization ni haina phongthokhi khamringai da moina chela ga bu phara ga ai centro da hapale bu hapalaga ai gari dudi moi team amana thawraga ai dongi dum hilak lakre aduga koi straight to sina highway Sinapti line da koi chale aduga thau ga ai bo phu hore gari manung digi aduga Saparmina police station yodringai da moi gari to khame gari moi se gari mari manga su gari ahum mari ne moi sen four wheeler se samna hai ba kana centro steam aduga 500 matik cha da ba organization ni hai bisi ai samak yawning de khun miyam na yaning de Leaders may am janing de moi thodok sidi masagi lanai gi khanba sialom da changba organization ni aina hainingi
खुलगी नुपी मन फोंदोरपदा थौदोसिदा चेनरिबसिंग अथुबा मतमदा गवर्नमेंट एक्शन लौबियु करिगुम्बा वाफम असि ताद्रबदी मखा ताबा कनबा खोंजंग चंगसलगनी हाइखि जिरीबामदगी टुपुल फावगी रेलवे लाइन सेमबदा सोहलबा मफमसिंग ngasi सेकेंड रेलवे यूजर कंसल्टेटिव कमिटी नॉर्थ ईस्ट फ्रंटियर रेलवे की मेंबर हेम चाना लुचिंगबा टीम अमना हक्थेंगना चतुनेंग सिंख्रे खोंजत अदुदा नॉर्थ ईस्ट फ्रंटियर कंस्ट्रक्शन की चीफ इंजीनियर 7 ए साइबाबा तमेंगलोंगी हाना एमएलए ओरंबा खांखोंगांग पामेशु सरुयाखे रेलवे लाइन असि सेमलकपदा टनल हुटपगी लेबाक हाइदोकफमसिंगदा लेबाक लेनांग चेंथबदगी लबुकता चेंथरक्तुना लौ उबा यादबा थंगनबा इसिंग फंगलंबा मफमसिंग फुमजिनखिबदगी मियामना थेंगनरिबा खुदोंचादबसिंग येंगसिनखे मरानचिंग पार्ट 3, 4, 5 नुंगटेक अमदे रांखुंग पार्ट 1 गी मफमसिंगदा लेबाकसिंग मफम चाना थमदबदगी लेबाक लेनांग चेंथरक्तुना लबुकता हाजिंदुना लौ उबा यादबा थकनबा इसिंग लौफम खोंगसिंग फुमजिनखिबदगी मियामना इसिंग फंगदबगी अवाबा मायoknare खुंजा मन फोंदोरकपदा रेलवे लाइन असि जिरीदगी तुपुल हाइना ममिंग थोलिबा असि तुपुल गिदी मफम यामना हेन सोक्ते मरमसना ममिंग असि नोने स्टेशन हाइबगी कारोंग वन सब स्टेशन हाइना लाउथुपियु अदुगा तुपुल गी महुत्ता मरांग चिंग ओनबियु रेलवे ट्रैक असि सेमबदा ट्रैक की नाकल अनिदा मीटर यांखै यांखै लोक्सन बहाइना लाउथुकिबदु हौजि फावबा अककनबा बाउंड्री लेत्रि मसिमसु अथुबा मतमदा थंबियु रेलवे लाइन सेमननबा चिंग ककपदा केमिकल सिजनबना मदुना इशिंगदा यावरकपदगी सा सन सिबे यावरे टनल हुटपगी अप्रोच रोड सेमबगी कंपेंसेशन ngasi फावबा पिथोकपिद्रे मसिसु अथुबा मतमदा यंगसिनबियु हाइके कंसल्टेटिव कमिटी की मेंबर हेमचंद रॉयना लाकलिबा जून 19 गुवाहाटी दा पांगथोकदबा मरबुद्रान थोइसुबा जोनल कमिटी की मफमदा ट्रैक सिंग असिगी अकोइबदा लैरिबा सोलबा खुंजा सिंग मतंगदा पुथोक्तुना खनगने लोइनाना मखोइगी खुंदा लैतानबा मतिक चाबा कंपेंसेशन फंगनबा खोनगने हाइके रेलवे ट्रैक दा इरोजन थोकपसिना दगी मचलाइक कुम थोकपसिना मरम ओइरगा रेलवे ट्रैक दगी हेंदोरगा पेडी फील्ड्स अदगा अदगी क्रेस्को फील्ड्स कुंबदा डंपिंग तौसलेगा मदुमांग तालंबा सिगिसिदा कंपेंसेट तौबु दरकार लगे एडुकेट कंपेंसेशन तौनबगी दमकता पॉइंट सिमसु थांगलनी अदुगा अते अतोपा विलेजर सिंग पिखलेबा एफेक्टेड विलेजर सिंग सिदा मदुगी रिड्रेस तौना रिहेबिलिटेट तौनबा प्रॉब्लम खुदिमा इना मसिगी प्रॉब्लम याम से केनुदा थमजगनी आइना हाइजगे यारिपो केक्रुखुलगे ग्वारोक लंबी की नाकल चेनबा तमेंग खोंग मरिल वांगखेम केंद्र के एमएलए कैशाम मेगाचंद्र मदे यारिपोक म्युनिसिपल काउंसिल की वार्ड नंबर 9 की काउंसिलर के इतो की मखादा मियामना सेमजिन बाहोख्रे खोंग मरिल असिना सेलोन लोकल की लौपरी लिसिंग मंगारोमदा इसिंग निंगथिना फंगहनबा सेंगदोकपनि हाइरे तांखुल आजे कतमनाव लोंगना सिंधुन हंदके क्लास 10 एग्जाम दा पोजीशन लौरकलबा मदे मार्क वांगना फंगलकलबा महिरोय सिंह मनापीबगी थौरमामा पुंग्यार केंद्र की मनुंग चन्ना लेबा साउदर्न तांखुल नगा बैप्टिस्ट एसोसिएशन हाई स्कूल दा पांगथोखरे थौरमदुदा इयार लेशियो कैशिंग तांखुल नगा आजेलोगे चेयरमैन सोमी अंकांग टीएके की प्रेसिडेंट विजडम संगलाइसु सरुयाकी नहा सिंह मसामऊ फन थमनबगी पांडमदा बिष्णुपुर डिस्ट्रिक्ट के साइटोन ग्राम पंचायत की मनुंग चन्ना लेबा यूनाइटेड कोचिंग क्लब ता जिममा सनसम प्रेमचंद्र अमदे साइटोन ग्राम पंचायत के मेंबर इबोम चाना हांगदोखरे लुपाली सिंह यांखै हेनबगी पोलम ओइगतबा जिम मसिदा लैरिबा पोलम सिंह असि एस प्रेमचंद्र साइटोन की प्रधान एस समुंगौ क्वाक्टा साइटोन जिला परिषद की मेंबर एम बोरड अमदे मैरापा बिलुप नमतेंग पांगदुना लैखिबनी हाइरे बिष्णुपुर डिस्ट्रिक्ट के ओइना सेम्बा बीडीएफ वेलफेयर एसोसिएशन ना इशोक नाउरेमदगी लैखिद्रबा बीडीएफ पर्सनल आइच तोंबगी इमुंग मनुंगदा लुपा लाख अमगी मतेंग पिखरे बिष्णुपुर मयांग अंबा संगलेंदा पांगथोकपा सेल खुशनबगी थौरमदुदा बिष्णुपुर डिस्ट्रिक्ट के डीएसपी मोहम्मद कलाम एसोसिएशन की प्रेसिडेंट एल देवेन चिंगबा मियोय क्याना सरुयाखे डीएसपी कलामना बीडीएफ सिंगना थवाई यावना मथक पांगथोकलबदी मियामना व्यवहार तौबुदा नतना मसा मसागी शु अफबा ओइगनी हाइखि
Mayang Impal yang bida leba patchang amagi manakta miyoi amasina phangle. Police tagi phangba pau amada miyoi asi maming Raja Khan chahi kuntra apokpa iboton Bengun yang bida gine. Forensic science ke expert sing yauna Mayang Impal police na asibakchang lokhatuna misi asigi matangda thigat pahukre. Hozik makata ba pau pijanungi maraktana atenba break amamuk lominasai. Nauna sanarpa hapulakpa body buildersina stamengi body clothes sinabiyo. Hainaw asing mamahau pambirabadi Legere Freshy Mango Buns. Adusu sumna tagi lupa tarada 600 ml na tuga 1200 ml Freshy Mango drink labada Mimi noodles lem na hapchagani. Samprado na fresh winning labadi takpiyo Freshy Nimbu Pani. Punamakta fresh amasung pure oiraba Freshy. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Institute of Cooperative Management, ICM Lumphil Path Info, under the Ministry of Agriculture and Farmers Welfare, Government of India. Admission open for higher diploma in cooperative management, core programs HDCM and BBA, PGDBM, PGDCA. Facilities available, hostel for boys and girls, 24 hours broadband internet connectivity, well-stocked library, standby generator for uninterrupted power supply. Breaking matungda amuka na taram nokchari makata pauda Thawal district ki tongan mamafam singda leiba tabagi sakti wataba singidamag July 8 ki hauna tongan ba mafam tarukta taba watpagi khangtok na ba screening camp pangthok lagani loinana chana ba khulai sing lemna phangalagani camp sing asida tabagi sakti wataba myu sing thoraktuna khudong chabasi lowina ba DC Thawal ti Ranjit na phongtokle DC office ta pangthokpa pawi mifam matuda Ranjit na makhatana National Health Mission ki makhada National Program for Prevention and Control of Deafness Program ki manung chana lairabagi pankhai ki makhada leba mioy singna khudong chaba si phangani masida chahi gi arepa laite masagi saktak chi oiba certificate ration card voter ID natraga Aadhaar card loiner kadabani haike Lining thau Sanamahi Temple Board na sinduna inga thagi taraga mangani pan banumitpu Sanamahi chenghong bathoram haituna chahi khudingi pangthok tuna lakpagum ngasisu haying khongban uyong yumphamda pangthokrai ahanba Manipur Rifles ki complex manung dalaiba haying khongban uyong yumphamda pangthokpa thoram aduda Forest Minister I Hemo Chandra Sanamahi Temple Board ki President L Jayant Kumar yauna miyoy kya na saruyaki Miam na chahong ahong amadi tangdu leita ba ohenaba ibudo Sanamahi gi mafamda thongnikhi Sanamahi chenghom gi thoram sana konung utra sanglen na susinduna utra sanglen da pangthoki chenghom gi thoram sida ining thole semba sana jawba sana konung gi maru oiba thaupu ba sing amaibi sing na sargyaki nat gi oiba thorom kya su pangthoki pangthok diba thoram sina nungi oiba wakhalon bu hena pakthok chawthokna Miam the Kangan Bada Achoba Mateng Oregani Haina Taupuba Singna Fongtok Naki Umanglai Harau Bagi Laibung Kayada Lai Gitoram Pangtok Pamadi Lai Kurumba Lakpa Mio Singna Paglay Namsa Nambi Bagi Mahota Sindur Nambagi Tawong Aksi Shikona Yaning de Hari Asing Bachaya Nabatawong Asi Marilena Basingna Makata na Taubita Naba Sikona Jackson Watam Lakli Umanglai harau bagi marilai naba authority amadi youth singna sindur nambagi thabak thingba ngamdrabadi hiramasida chikona drive chathargani hari Haingang Primary Health Center na hidak lupthoklaba kangkhal singa si kairang muslim ki BPL gi imung singde yanthokrai kairang muslim chinga lekai da pangthokpa thoramatu da Haingang Primary Health Center ki medical officer in charge N Suranjoy amadi ate staff kya susaryake N Suranjoyna National Health Mission ki makhada program si paikat pani kangkhal chatok hena yenthokna naba thorang tauri haiki Oinam Janaki Nath Khumanna iba numit tha thawan mitlon kobalarik amangasi hafta kangjai bungtalaiba Government Dance College ki auditorium da phongkhrai
Oinam Sagai Trustna Sinduna Pangtok Pathoramatu da Statistics Department Director Oiramba O Biren State Kala Academy Librarian S Rakesh Amadi Atei Aiba Aibika Susaryaki Lari Asigi Masak Takladuna Oinam Dhane Sorna Mioibaki Lichat Punainariba Mui Shingi Oinadi Larik Asi Yamna Pitamngai Oi Fongdoki Kiamgai Mamang Lekai Deleba Kagi Club Ki Yankai Ganithoi Shuba Mapokuman Thoram Bangtokrai Thoram Duda Kiamgai Gram Panchayat Ki Pradhan Ke Shubas Amadi Club Ki Thaupupa Singh Susaryaki Lamda Madung Ki Oina National Level Da Mai Paklak Labasthanaroi Amadi Thodo Hendokpam Hairoi Singda Manapi Duna Pungin Thogatki in 7 international goal for Tarpa Kiamgai Hapumako Swast Bharat Mission ga mari leinana Kakching Luna na thamsi haiba pandamda Kakching Municipal Council na sinduna miyam gi khongchat ama Kakching gi akoi bada chatkre Ishing Kansi Sengmai Turel na thamsi Kakching Turel Torbanda Latrine Okon Sabiganu Patahudi Hundok Piganu haiba khongchat aduna Pauzel Pukhe Tangkul Furuki Sangnai Rabba folk singer YL Vangam Hungpung the Leba Masagi Yum the Lake Dre Masagi Jahi Marbutra Turk Sukre Aiba Oina Leram Daba Tangkul folk song singbu Lisingum Chamapal Yankai Angan Basarukta Yan Hanba Oina Ishay Kara Mahagna Itoktuna Na Sing the Tambi Bahoke Lisingum Chamapal Humpugani Panda Tangkul Melody Choir Linkat K Hungpung Kulda Indigenous Music Revival Camp Pangtoktuna Isay Gilarik Putoke Tangkul folk song bu hingat na ba magna law ki batawdang bu sakhang bo ina Manipur State Kala Academy na lisingani mapalda Tangkul folk song gi manapi tuna ikai khunaki All Manipur Gorkha Students Union na sinduna class 10 amasung 12 exam da first division da lakraba Gorkha Mahiro Singh manamathum pidun pungning thogat krai District Council Hall Kangpok pida pangthok ki bathoram da MLA Nemcha Kipdan ADC Sada Hills ki executive member Bhumi Prasad Kanglatombi Gram Panchayat के प्रधान शिव कुमार सुसरग्या के पुनः महिरोय चामग हुम्बद्रा माथोइदा सर्टिफिकेट पीतुन पुंगिंग थगत के क्लास 10 अमदी 12 की परीक्षा द माय पागलक लबा कुंबी म्युनिसिपल काउंसिल की वार्ड नंबर 2 अमदी 3 द लेबा महिरोय सिंह खुगा एथलेटिक एंड लाइब्रेरी एसोसिएशन कुंबीना मनामतुम पीबक लोइनाना खांगेम्बम अहोंग सिंह मेमोरियल अवार्ड खुसनख्रे थोरमददा क्लब की प्रेसिडेंट के एच पामहेबा काउंसलर डब्ल्यू प्रियोरंजन एम सरोजिनी अमसुंग के एच अमृतासु सरग्याखे एकेडमिक सेशन लिसिंगनी तरा तरुक तरा तरेत की चही मंगागी डिग्री कोर्स ओइना बैचलर ऑफ वेटरनरी साइंस एंड एनिमल हस्बेंडरी तमनबा ऑल इंडिया प्री वेटरनरी टेस्ट लिसिंगनी तरा तरुक के फल लाउथोकी बगलोइना महिरोय सिंगना वेबसाइट aipvt.vci.nic.in दा खंगबयाकनी हारी हौजी सानबगी पावमो लोबिरसे Nasi Sanabaki Pauda Nagpur the Pangtokiba Nifu Suba National Arm Wrestling Championship the overall team champion Oirakraba Manipur ki team Manipur Arm Wrestling Association at Taram Opaki Thorum Irong Community Hall the Pangtokrai Thoramatu the association Siki chief patron O Joy Model Club ki president Indeshwar Association ki president El Sarasu Saruyake Medal Lower Club team members Singda Manamatum Pitana Punging Thawatki National Hockey Academy da thamnabagi selection da M Dinachandra M Ravichandra ke ibungo KSH dollar amasung Janje Ningombam Hockey India na khalakle Khangalaba Sanari Singna Sports Hostel Indira Gandhi Sports Complex report tawrana bakhangali Mumbai da August mangadagi mapan phawba pangthokadaba FIFA senior coaching course da saruk yaruna ba El Chauba All India Football Federation na khalakle hairi Amaromda FIFA referee course da saruk yanabagidamag El Ajit Priyoberta Ravichandra TS Lanthoiba Sapam Kennedy Rinka Hau Vasum and Arun Kumar Amasung El Ropendra Metestu Federation na khalakle All Manipur Bodybuilding and Fitness Association ki Joint Secretary Oramba N Romiona IMC ki Mikhalda Mai Palak Padharau Tamna Opaki Thorma Association na Sinduna Kumalampakta Labor Office ta Pangthokrai Thormatuda Association ki Auditor N Mai Pak Founder General Secretary T Navakumar Masung Legal Advisor Y Nimai Chansu Sarugyaki
Hojik sanabagi makhataba pau boya ning thousand muk lobisi. Ngasigi sanabagi makhataba pauda football. Lamlai High School amadi Approach A Higher Secondary School khabi soina sahi 33 makhagi nupi machagi amadi nupa machagi district level Subotro Mukherjee football tournament ki champion oikre. District Youth Affairs and Sports Officer Imphal East na sinduna Khuman Lampak Main Stadium amadi Khuman Lampak Artificial Turf Ground da team ahumna saruk yaduna tha sigi tang 18 dagi chathariba sahi 33 makhagi nupi machagi district level Subotro Mukherjee football tournament ki ngasi sanakhiba aroiba match ta Lamlai High School na Poirok Khongjil High School bu goal taruk amada maithiba piduna tournament asigi champion oikhibani. Lamlai High School gi maipapagi goal singadu Wai Thailand na match ki 13 suba 18 suba amadi 13 suba minita goal ani chanki. Sultana na match ki 13 suba amadi 93 suba minita goal ani. Wai Kiran Balana match ki 12 suba minita goal ama chanduna match asi maipakhibani. Maithi auraba Poirok Khongjin High School gi amatangarba goal adu ai sana thopina match ki 13 suba minita chanki. Amaramda district asina sinduna sahi 33 makhagi nupa masagi team mapalna saruk yaduna tha asigi tang 13 dagi chatharakhiba sahi 33 makhagi nupa masagi district level Subotro Mukherjee football tournament ki ngasi sanakhiba aroiba match ta Approach A Higher Secondary School khabai soina EE Academy yangang popi bu goal ani amada maithiba piduna tournament asigi champion oikre. Approach A Higher Secondary School khabai soigi mai pakpagi goal ani du Mustaq amadi Girina match ki kuntaret suba amadi yankai humdoi suba minita chanduna match asi mai pakhibani. Maithi auraba EE Academy yangang popi gi amatangarba goal adu Renol na match ki apiba matamgi ahapa minute anida sankhibani. Nupi masagi winner oiraba team Lamlai High School amadi runners up taraba team Poirok Khongjil High School. Nupa masagi winner oiraba team Approach A Higher Secondary School amadi EE Academy yangang popida ngasigi loisanbagi tharomgi saruk yakhiba singna trophy amadi selgi mana piduna pungning thawatki. Says Premjitna Sakri Tombibu Maithiba Biduna Kuntaruk Suba ke Ais Anok Singh Memorial State 11 Says Tournament point manga makai phangduna mangjin thakre. Manipur Says Association gi miyang makhada Kwakaitin Says Club na sinduna Imphal College gi multipurpose hall da tha sigi tang 13 dagi Says Hanaroi Marphunipal na saruk yaduna chathariba Kuntaruk Suba ke Ais Anok Singh Memorial State 11 Says Tournament ki ngasi taruk suba round loibada Premjitna point manga makai phangduna mangjin thakre. Sakri Tombi Sanjoy Sujarkanta Zeki Somokanta na point manga phangduna chali. Shakespeare amadi Olena point mari makai phangkre. Somarendro Chitaranjan Koireng Ningthem Dorendro Sasikanta Polen KM Singh Rajeshwar Gutchana point mari phangduna chali. Chathariba tournament asi tha sigi tang 13 da loisanlagani. Loisanbagi thoramda MLA RK Anand Manipur Chess Association ki Secretary TH Nabarchandra Kwakaitin Chess Club ki President Sanjen Bam Rasina Thaurumbapun Singh oigani. Naran Konjil Football Ahanba State 11 Open 4-man Soccer Football Tournament ki final da LKCC Langthabal Khaupum amadi Yumbu NSU Naran Konjil Mamanglekai ga sanaragani. Naran Konjil Sporting Union sinduna Naran Konjil LP School Ground da team Tara Marina Group Mari Thokna Khaidotuna tha sigi tang Nepal dagi chathariba Ahanba State 11 Open 4-man Soccer Football Tournament ki ngasi sanakhiba ani suba semi final match ta LKCC Langthabal Khaupum na GSFC Kaisampatpu penalty da maithiba piduna tournament asigi final sangkhibani. Team animangna apiba matamda goal amamam chanaduna draw chatpadagi kick from penalty mark na decide tobuda LKCC Langthabal Khaupum na GSFC Kaisampatpu goal manga marida maithiba pikhibani. Apiba matamda sankhiba LKCC Langthabal Khaupum gi goal adu Albert na sankhi. GSFC Kaisampakri goal aduna abungna sankibani. Kick from penalty mark ta sankhiba LKCC Langthabal Khaupum gi goal singadu guidingam akham asingmai amadi guidingam na sankhi. GSFC Kaisampat ki goal ahum aduna Asok James amadi Tondon bana sankibani. Satharakhiba tournament tha sigi tang 13 da loisalagani. Hojik ngasino magiba ay ngasagi pa umuk lobisi.
ICAR Lampel Partagi Pangba Pauda Ngasigi Kwaidiki Sakiba degree Celsius Kuncharis Mapal Kwaidiki Ingba degree Celsius Kunmatwi Dasmik Daret Nuksita Yauba Ising Manilgi Sang Ayukta Sada Manumanga Nutilda Sada Manu Boy Oiki Ngasigi nong sukibagi sang Mari Dasmik Taruk Millimeter ni Manipur da kunda minariba kangrup amatana Manipur momache tana thugai duna tongan ba state ama sembagi wafam sugya yaba ngamloi haina MPCC ki vice president MLN Birena Phongdokre Komdam Ratan bu wanted lauthokpa madi mangon da paliba FIR handok trabade Jun kunga humdoi da ke pung nifuga nipan ki Manipur pumba ki ban kauna ba miyam ngi mipam na warep nakre amade Ministry of Rural Development ki makada Manipur da paikaliba project sing mioi taraga mangana saba MP ki Parliamentary Standing Committee na yang sing gadori Kasigidi ISTV na pizza pau matang saloi jare miyang tabiri basing mo mukha na kurun jare